ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯈꯦꯝꯆꯥꯟꯒ ꯄꯥꯕꯨꯡꯒꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯦꯟꯕ ꯃꯇꯝꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤ ꯀꯔꯝꯕ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯗꯨꯗ ꯃꯗꯨꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯤ ꯑꯗꯨ ꯈꯤꯇꯪ ꯄꯥꯕꯨꯡ ꯍꯥꯏꯕꯤꯌꯨ ꯑꯗꯨꯕꯨꯗꯤ ꯉꯁꯤ ꯑꯌꯨꯛ ꯇꯥꯔꯦꯗꯅ ꯑꯗꯨ ꯍꯥꯏꯕꯤꯌꯨ ꯄꯥꯕꯨꯡ ꯉꯔꯥꯡꯗꯣ ꯐꯣꯟ ꯇꯧꯕꯗ ꯐꯪꯗꯦ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯌꯥꯝ ꯆꯤꯟꯒꯅꯤ ꯈꯪꯉꯤ ꯄꯨꯡ 9-10ꯗꯨꯗꯤ ꯂꯣꯏꯅꯃꯛ ꯃꯣꯏ ꯄꯥꯔꯇꯤꯒꯤ ꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯑꯗꯨꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯃꯌꯥꯝ ꯑꯃꯁꯤ ꯇꯧꯅꯔꯝꯒꯅꯤ ꯑꯩ ꯕꯤꯖꯤ ꯑꯣꯏꯅꯤꯁꯦ ꯑꯗꯨꯝ ꯈꯪꯉꯤ ꯑꯗ ꯑꯌꯨꯛꯇꯨ ꯄꯨꯡ 6ꯇ ꯐꯥꯎꯅꯔꯦ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯅ ꯑꯁꯥ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯕꯅꯤꯀꯣ ꯌꯥꯝ ꯑꯩ ꯈꯪꯖꯔꯦ ꯑꯗ ꯑꯩ ꯀꯨꯏꯅ ꯗꯤꯁꯇꯔꯕ ꯇꯧꯔꯔꯣꯏ ꯑꯗꯨꯅ ꯆꯞ ꯆꯥꯅ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗ ꯄꯨꯡ ꯀꯌꯥꯗ ꯋꯥꯁꯛꯀꯅꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯄꯨꯡ 6ꯇ ꯋꯥꯁꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔ ꯁꯤꯗꯤ ꯍꯦꯟꯅ ꯁꯥꯡꯅ ꯇꯧꯕꯁꯨ ꯉꯝꯗꯦ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯥ ꯑꯃ ꯑꯅꯤꯒꯤ ꯃꯃꯥꯡꯗꯁꯨ ꯂꯥꯛꯈꯤꯕ ꯂꯩꯔꯦ ꯀꯩꯅꯣ ꯊꯕꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯗꯨꯅ ꯃꯥꯒꯤ ꯌꯥꯝ ꯁꯦꯡꯕ ꯑꯃꯅ ꯃꯥꯅꯁꯨ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩꯗꯔ ꯅꯠꯇ꯭ꯔꯒ ꯇꯣꯛꯑꯀꯥꯟꯗ ꯁꯦꯛꯃꯥꯏ ꯐꯥꯎꯕ ꯂꯥꯟꯕ ꯉꯝꯗꯕ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯃꯥꯒꯤ ꯑꯣꯟ ꯒꯃꯦꯟ ꯂꯩꯔꯤꯉꯩꯗꯨꯗ ꯑꯗꯒꯤ ꯑꯃꯨꯛ ꯃꯔꯛ ꯑꯃꯗ ꯀꯩꯅꯣꯗ ꯑꯁꯣꯝꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯑꯦꯅ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯊꯨꯒꯥꯏꯒꯗꯕ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯈꯨꯔꯛꯀꯤ ꯏꯟꯅ ꯂꯥꯏ ꯁꯥꯕ ꯈꯔ ꯌꯥꯎꯔꯕ꯭ꯔꯥ ꯀꯥꯏꯗꯅꯁꯨ ꯀꯣꯏꯁꯟ ꯀꯣ ꯑꯦꯖꯦꯟꯁꯤ ꯈꯔ ꯏꯟꯚꯣꯜቭ ꯇꯧꯕ꯭ꯔꯥ ꯑꯦꯖꯦꯟꯁꯤ ꯈꯔ ꯏꯟꯚꯣꯜꯚ ꯇꯧꯕ꯭ꯔꯥ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯑꯣꯔ ꯔꯤꯖꯅꯦꯜ ꯂꯦꯚꯦꯜꯗ ꯑꯗꯨꯅꯆꯤꯡꯕ ꯑꯗꯨꯝ ꯍꯥꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯤꯗꯤ ꯐꯠꯇꯕ ꯂꯥꯏꯟꯗ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯤ ꯃꯔꯝꯗꯤ ꯇꯦꯁ ꯇꯧꯗ꯭ꯔꯤꯌꯦꯕ ꯇꯧꯗ꯭ꯔꯤ ꯄꯥꯕꯨꯡ ꯄꯔꯁꯅꯦꯜ ꯀꯣꯏꯁꯟ ꯑꯃꯒ ꯈꯤꯇꯪ ꯁꯤ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯄꯥꯕꯨꯡ ꯔꯦꯀꯣꯔꯗꯁꯨ ꯑꯣꯏꯍꯧꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯄꯥꯕꯨꯡ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯌꯥꯝ ꯆꯝꯕ ꯉꯥꯛꯇꯅꯤ ꯄꯥꯕꯨꯡ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯄꯣꯂꯤꯇꯤꯀꯦꯜ ꯏꯗꯤꯑꯣꯂꯣꯖꯤ ꯑꯃ ꯌꯥꯝ ꯄꯦꯇ꯭ꯔꯣꯏꯇꯤꯛ ꯑꯣꯏꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯂꯤꯁ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯅꯦꯁꯅꯦꯂꯤꯁ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯂꯤꯡꯈꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯒꯤ ꯆꯥꯔꯥ ꯁꯦꯝꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯒꯁꯨ ꯑꯦꯁ ꯁꯦꯅꯤꯌꯔ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯄꯥꯔꯇꯤ ꯑꯃꯒ ꯃꯣꯠ ꯈꯦꯠꯅꯕꯗꯨꯗꯤ ꯃꯁꯥꯅ ꯂꯩꯔꯅꯤ ꯏꯚꯟ ꯄꯥꯔꯇꯤ ꯃꯅꯨꯡꯗ ꯐꯥꯎꯕ ꯍꯥꯏꯗꯤ ꯏꯃꯨꯡ ꯑꯃꯠꯇꯗ ꯃꯄꯥ ꯃꯆꯥ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯔꯛꯇ ꯐꯥꯎꯕ ꯃꯣꯠ ꯈꯦꯠꯅꯕ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯂꯩꯇꯥꯕꯅꯤ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯊꯝꯃꯒ ꯍꯧꯖꯤꯛꯀꯤꯁꯤꯗꯤ ꯑꯩꯈꯣꯏ ꯅꯍꯥꯟꯃꯈꯩ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯃꯤ ꯅꯠꯇꯕꯗꯧꯅꯕꯨ ꯍꯥꯏꯕꯤꯔꯝꯃꯤꯗꯅ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯦꯀꯣ ꯍꯥꯏꯗꯤ ꯐꯍꯟꯅꯤꯡꯕꯗꯒꯤ ꯑꯗꯨꯒꯤ ꯄꯣꯠ ꯑꯗꯨ ꯑꯃ ꯍꯥꯏꯔꯦ ꯌꯥꯗꯦ ꯑꯃ ꯍꯥꯏꯔꯦ ꯌꯥꯗꯦ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯍꯥꯏꯕꯁꯤꯁꯨ ꯑꯗꯨꯝ ꯏꯟꯗꯤ ꯏꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯁꯥꯁꯣꯟ ꯅꯪꯅ ꯃꯑꯣꯡ ꯇꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯇꯧꯕ ꯉꯝꯃꯟꯗ꯭ꯔꯕ ꯑꯣꯏꯗꯤ ꯇꯣꯏꯅ ꯃꯌꯥꯝꯅ ꯂꯥꯎꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯛꯈ꯭ꯔꯦ ꯑꯗꯩ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯅ ꯐꯩꯌꯦꯅ ꯍꯥꯏꯔꯒ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁꯤ ꯐꯠꯂꯝꯗ꯭ꯔꯦ ꯑꯗꯨ ꯐꯠꯂꯝꯗ꯭ꯔꯕꯅꯤꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁꯤꯒꯤ ꯃꯍꯨꯠꯇ ꯃꯤꯌꯥꯝꯒꯤ ꯁꯥꯁꯣꯟ ꯑꯃ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯑꯣꯛꯇꯕ ꯏꯁꯥꯅ ꯄꯥꯏꯒꯦꯔꯥ ꯄꯥꯏꯔꯣꯏꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯥꯏꯕꯗꯨꯅꯗꯤ ꯐꯩ ꯍꯥꯏꯅ ꯇꯧꯔ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯂꯥꯛꯄꯁꯤꯗ ꯃꯤꯁꯛꯁꯤ ꯈꯦꯝꯆꯥꯟ ꯇꯥꯔꯦ ꯈꯦꯝꯆꯥꯟ ꯍꯥꯏꯔꯤꯗꯣ ꯃꯤꯒ ꯃꯤꯒꯤ ꯃꯅꯨꯡꯗꯁꯨ ꯄꯥꯔꯇꯤ ꯑꯃꯠꯇꯅꯦꯗꯅ ꯈꯦꯠꯅꯅꯦꯕꯀꯣ ꯁꯤꯗꯤ ꯕꯤꯔꯦꯟꯅ ꯇꯧꯕ ꯃꯥꯒꯤ ꯑꯐꯕ ꯀꯌꯥ ꯂꯩꯅꯤ ꯐꯠꯇꯕ ꯀꯌా ꯂꯩꯅꯤ ꯈꯦꯝꯆꯥꯟꯒꯤꯁꯨ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯐꯕ ꯂꯩꯅꯤ ꯐꯠꯇꯕ ꯂꯩꯅꯤ ꯇꯧꯕꯗꯗꯤ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯉꯁꯥꯏ ꯃꯥꯏꯕꯣꯟꯅꯁꯨ ꯍꯥꯏꯔꯤꯗꯣ ꯆꯤꯡ ꯇꯝ ꯃꯅꯤꯄꯨꯔꯁꯦ ꯃꯩꯇꯩꯗꯅ ꯁꯥꯕ ꯅꯠꯇꯦꯕꯀꯣ ꯃꯅꯤꯄꯨꯔꯁꯦ ꯃꯩꯇꯩ ꯈꯛꯇꯤꯒꯤ ꯅꯠꯇꯦ ꯀꯨꯀꯤ ꯈꯛꯇꯤꯒꯤ ꯅꯠꯇꯦ ꯑꯗꯨꯒ ꯅꯥꯒꯥ ꯈꯛꯀꯤ ꯅꯠꯇꯦ ꯄꯥꯡꯒꯜ ꯈꯛꯀꯤ ꯅꯠꯇꯦ ꯄꯨꯂꯞꯀꯤꯅꯦꯕ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯗꯧꯒꯤ ꯂꯨꯆꯤꯡꯕ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯀꯨꯀꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯤ ꯂꯩꯗꯤ ꯂꯩꯇꯦꯕꯀꯣ ꯑꯦꯅꯤ ꯀꯨꯀꯤ ꯍꯥꯏꯕ ꯃꯆꯥ ꯑꯃꯨꯛꯀ ꯍꯥꯞꯆꯤꯟꯕꯗꯨ ꯅꯠꯇꯅ ꯔꯦꯗꯤꯑꯣꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ DDKꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯀꯨꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯕ ꯂꯩꯔꯣꯏ ꯄꯥꯏꯇꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯒꯤ ꯊꯥꯗꯧ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯒꯤꯗꯤ ꯒꯥꯡꯇꯦꯒꯤ ꯑꯗꯨ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯋꯥꯏꯐꯩꯒ ꯍꯥꯏꯅ ꯑꯗꯨꯝꯕ ꯂꯩꯕ ꯌꯥꯏ ꯀꯨꯀꯤ ꯍꯥꯏꯕ ꯅꯣꯃꯦꯟꯀ꯭ꯂꯦꯆꯔ ꯑꯃꯗ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯕꯨꯗꯤ ꯃꯌꯥꯝꯁꯨ ꯈꯟꯅꯈ꯭ꯔ ꯃꯁꯤ ꯁꯤꯖꯤꯟꯅꯗꯕꯁꯨ ꯆꯨꯝꯃꯦ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯊꯥꯗꯧꯗꯣ ꯄꯥꯏꯇꯦꯗꯣ ꯋꯥꯏꯐꯩꯗꯣ ꯃꯥꯔꯗꯣ ꯀꯥꯏꯅ ꯁꯤꯖꯤꯟꯅꯕ ꯆꯞ ꯃꯥꯟꯅꯅ ꯁꯣꯝꯗꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯅꯥꯒꯥ ꯍꯥꯏꯕꯁꯤꯁꯨ ꯖꯦꯂꯔꯨꯡꯒꯨꯝꯕ ꯀꯕꯨꯏꯒꯨꯝꯕꯗꯗꯤ ꯅꯥꯒꯥꯕꯨ ꯍꯥꯞꯆꯗ꯭ꯔꯦ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯀꯣ ꯑꯩꯈꯣꯏ ꯖꯦꯂꯔꯨꯡꯒꯤ ꯑꯄꯨꯟꯕ ꯍꯥꯏꯅ ꯂꯩꯖꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯇꯩ ꯑꯇꯩꯅ ꯑꯩꯈꯣꯏ ꯅꯥꯒꯥ ꯍꯥꯏꯗꯅ NSN IMꯅꯕꯨꯗꯤ ꯅꯥꯒꯥ ꯍꯥꯏꯅ ꯀꯣꯟꯁꯤꯟꯕ ꯅꯥꯒꯥ ꯍꯥꯏꯅ ꯀꯣꯟꯁꯤꯟꯕꯁꯨ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯕꯒꯤ ꯄꯣꯠ ꯑꯃ ꯃꯌꯥꯝ ꯂꯩꯗꯣꯏꯅꯦ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯅꯤꯄꯨꯔꯤ we the people of Manipuri ꯏꯟꯗꯤꯌꯥꯒꯤ ꯍꯥꯏꯔꯒꯅ ꯏꯟꯗꯤꯌꯟ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕ ꯇꯥꯡꯈꯨꯜ ꯃꯅꯤꯄꯨꯔꯤ ꯀꯕꯨꯏ ꯃꯅꯤꯄꯨꯔꯤ ꯖꯦꯂꯔꯨꯡ ꯃꯅꯤꯄꯨꯔꯤ ꯄꯥꯏꯇꯦ ꯃꯅꯤꯄꯨꯔꯤ ꯊꯥꯗꯧ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯅ ꯄꯨꯝꯅꯃꯛ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯃꯩꯇꯩ ꯂꯣꯟ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯍꯥꯏꯕꯅ ꯆꯨꯝꯗ꯭ꯔꯣ ꯑꯗꯨꯗꯒꯤ ꯃꯩꯇꯩ ꯃꯌꯦꯛ ꯑꯩ ꯑꯣꯖꯥ ꯔꯤꯁꯥꯡꯅꯕ ꯅꯣꯡꯃ ꯍꯥꯏꯔꯝꯃꯤꯅ ꯃꯃꯥꯡꯉꯩꯗ ꯆꯍꯤ 30ꯒꯤ ꯃꯃꯥꯡꯗ ꯏꯕꯨꯡ ꯑꯃꯅꯤ ꯅꯪꯅ ꯃꯩꯇꯩ ꯂꯣꯟ ꯍꯥꯏꯔꯗꯤ
จริงเลยที่อย่างนึงว่ามันนี่พูดโลอะไรที่อย่างนึงกันนี่ให้มาเลยเรียบก็อีวันไอ้คนที่บรามันมารักษาสวงานมันน้องมาให้บ้างก็มาเสียคนล้วนนะมันจะเป็นมันนี่พูดมาแยกมันนี่พูดโลอะไรมันสมัยตราอะดูที่ไม่ใช่จัดประกำมุขแล้วนะอย่างนึงว่าในให้รู้แต่อะดูที่คนที่จูบรามันก็แบบมาการนะงานมาใช้มาให้จะไปวันนี้ก็อะดูเฉลยมันนั่นอะดูไหนคนพูดนั้นมันก็เสียอะดูก็มาเลยทับพอร์สิดีคนคลาเขาตกไปเลยคนน้องมันคลาสเสียคุกกี้น่าดูน่าให้มันถ้าดูน่าดูให้เลยไปที่น่าให้เลยอะดูไวไฟน่าดูให้เลยให้ไปดูน่าไปเห็นน่าไปบ้างอะดูนะหุ่นกี้เลยรีบสุดาสิ่งทำอันนี้เสียมีแต่ขณะเป็นมันแต่ BJP อยู่ไอ้บ้ามากี่สไตล์ของฟังก์ชันนิ่งมา all India กี่ national level ละมันเลยจะเล่นนี่ก็มันกี่ชั้นประทับจีนงให้บุคคลป้าดูเลยจะรัศนอะไรฮินดูน่าจะชั้นฮินดีน่าจะชั้นแต่ว่าพอน้ำมันฮินดีแต่มันมีตัวบุคคลป้าไอ้มันที่มาดูอย่างนี้แต่วันนี้ตามนาดูแต่ตัวสมัยน่ะก็ยิ่งชอบมันนี่พูดเสียมันนี่พูดนะสะสมตัวนี้มันนี่พูดโลดา Prime Minister กี่สกิมจามกับมาพูดรวมเลยไปสิมันนี่พูดได้ก็หันตัวหันนิ่งแอบก็ಅದುมาพดพุ่นมันಅದುยังไงล่ะก็เขาสิปองตลักเจกยังนัวไอ้บ้านสิแกให้ไปแต่ BJP की ngang रे और इन कांग्रेस पार्टी की जुला कनी डिफरेंट पॉलिटिकल पार्टी की तो एकेडमिशियन में आम जुला कनी हाउस ngasi yam interesting होई जे तमो एखोई की हाउस काका शांत radical left ने मसा से अदुग सोमदना हुजकी राइट विंग ने हुजक लेबा पॉलिटिकल पार्टी सिना बीजेपी के अदुबु ngасai across the party maru apang amoy tinabagi wahang ngасai hana hangam bane sum हुजक political ideology ki sai thum lakse gani and before that another am interesting oi bamna aikoi हुजक अनुभव मणिपुर chief minister oi gadori अदुग हानगी सु chief minister oi biram basi political mentor haiba tare ahanba ahanba rajniti da changakpa matam da ihana vote lepa matam da makoi ki political mentorship tawbiba misak tune koi हुजक mang the phama gau sik lady je very interesting asai left wing gi misak amakak na right wing gi mi ma da yam commented to be bai tare mo da thagat pa sa me am utpa anuwa aikoi gi manipur ma gi da issue resolve to no gi da ma tu ma mi ta gre another aikoi manipur miam ni kai khumnari ba manipur gi sangnai ba personality pamung khai de mani pabung aikoi gi manipur gi no chief minister oi gedor ba mi sa matam sang na loiner ba adu even political mentorship phowa aikoi gi tongmina da na adumai lakti ba pabung as a senior oina ado pamung gi ahan baze not as a political career that not about pamung question not about general oina ngasi di khare hena ju yamna anu chief minister sida ma gi di ekoi ne kai mu udri bidini yam kan critical di pamung la roi je charok na pamung na ekoi mayam da haitare masak tak pada pamung na nganna kinera panina ekoi ki manipur anu chief minister na hajare ge Sri Khemchan ji karamba misak no mangon da karamba wakhalo lai manipur gi da mong ta kari firep lai adu kamai na hori pamung ga loiner pagi edu experience kadang thambi ba namngai ba podaman yes even though a politician naman natin yes vote for the time being 1999 da member of parliament party marina MPP CPI CPM Janata Dal S masin pulla ka secular democratic front ta ba du da lepami adigi matung da democratic revolutionary people's party DRPP haidana 2001 gi October 3 iche khadem pramodini gi studio da khadem plida haiba DRPP se lepi linkalai masigi hanan ba linkat mi manga tara linkat loi haitare chi manunda age now masigi chief minister ogadori ba horen de gi pung taruk to wasa kadhuri se masi one of the DRPP dok pada yaw ba misak amani aduna adugumba port aduna hoju jima lairiba sida hanagi former chief minister Mainoga adage former MP anate hoju kanu birenga former MP Mainoga ani sikaraga aduga hojiki present chief minister ogadori basina general secretary ni aduga lamlai gi ibum chasisu general secretary ni karam samga hoji mari kari aduna adugi matamdegi han boina chingdang paiduna tawgiba aduna mogi political scenario da changba adu hawre laibuk paduna Mainoga birenga ka gare Khemchan wedi o Khemchan di lepte matamdu da son anan lepi anan ka hokde te ka da bakhara lera adu je aina khangbo da bahauda akhona lahan makai hanigi government ai gi china birenna
tawbadu sasun tawba ngamdrabodi natraga tawhandrabodi to president rolena pai haibasi one of the yam kan ngang ba se ayam oiba president lu la kan da ko na khalu di pomon on ba champut oirama ba aduna kai ki na chela ga so mo na bi matang du la ki ba ma oirba adugi mamu matung tarak pa da ko na masige platform da tai da popular government na se popular government che kana ko mane am artha ta ngai ko ko elected representative na se ma chubu popular government haibani madu to has a popular non popular adugi question nate elected representative na se ma chubu popular government ko weba madu adama unpopular ogera popular ora aduna amani aduna popular government na leiba phai phada phatra su ayam toina aina haibedo mapangi ramdas ko ba mana aigi mungda aibu pija pithak tawba aigi wayan sasun tawibi muhta aigi cha ina phatre haina lawrisine pramam okta bane lawrisi cha tomma BJP ai ade BJP phatabi onate ko ichane aigi phagera pharwera manipur da leiba dol punama BJP Congress CPI CPM MPP no PP lai punama che manipur praja punama kenaba not that moi mi lakhara no party tawra moi khate giro BJP se khadi chawna hare mi lakhara member na hare moi khai gi jaraba ase CPM se moi lising lakhara moi khate gira ba se santi gi party se ma khate gira CPI moi kra manipur pum gi na ba Congress to ngai manipur pum mi go ebeda man sasan paile man minority ta hore amana bot kam ngam jatre aduna amani dana aduna moi gi kushi da to be develop pak interest to gadam ne ba adugi podama leibasida semadi pai madu semaga santi heta pura ani adu punama che samda samanunga ne haiba nate ba khajik tang do rabsu aina sai paman thorido ramdas to bududi akoge kanoma yotum mamada khutna chubada kachu changde na ichai na uduna oirabadi laudana khongdana thindana pudana chaidana pramanam ni ko mi oina haragadi nangu namaga seba tawne sing cho ne adi chang thongone praman ni adu maina tawbaduna khaida wor su phayeba okay pong haibedi gi matung ina yes hoje question kang jo ke pong personally ko pong ai mayam na taning ga da ba question ga ne pong inang ga je yam chamba ga tani pong ai koi last conversation je ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯈꯦꯝꯆꯥꯟꯒ ꯄꯥꯕꯨꯡꯒꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯦꯟꯕ ꯃꯇꯝꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤ ꯀꯔꯝꯕ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯗꯨꯗ ꯃꯗꯨꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯤ ꯑꯗꯨ ꯈꯤꯇꯪ ꯄꯥꯕꯨꯡ ꯍꯥꯏꯕꯤꯌꯨ ꯑꯗꯨꯕꯨꯗꯤ ꯉꯁꯤ ꯑꯌꯨꯛ ꯇꯥꯔꯦꯗꯅ ꯑꯗꯨ ꯍꯥꯏꯕꯤꯌꯨ ꯄꯥꯕꯨꯡ ꯉꯔꯥꯡꯗꯣ ꯐꯣꯟ ꯇꯧꯕꯗ ꯐꯪꯗꯦ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯌꯥꯝ ꯆꯤꯟꯒꯅꯤ ꯈꯪꯉꯤ ꯄꯨꯡ 9-10ꯗꯨꯗꯤ ꯂꯣꯏꯅꯃꯛ ꯃꯣꯏ ꯄꯥꯔꯇꯤꯒꯤ ꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯑꯗꯨꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯃꯌꯥꯝꯁꯤ ꯇꯧꯅꯔꯝꯒꯅꯤ ꯑꯩ ꯕꯤꯖꯤ ꯑꯣꯏꯅꯤ ꯁꯦ ꯑꯗꯨꯝ ꯈꯪꯉꯤ ꯑꯗ ꯑꯌꯨꯛꯇꯨ ꯄꯨꯡ 6ꯗ ꯐꯥꯎꯅꯔꯦ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯅ ꯑꯁꯥ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯕꯅꯤꯀꯣ ꯌꯥꯝ ꯑꯩ ꯈꯪꯖꯔꯦ ꯑꯗ ꯑꯩ ꯀꯨꯏꯅ ꯗꯤꯁꯇꯔꯕ ꯇꯧꯔꯔꯣꯏ ꯑꯗꯨꯅ ꯆꯞ ꯆꯥꯅ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯄꯨꯡ ꯀꯌꯥꯗ ꯋꯥꯁꯛꯀꯅꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯄꯨꯡ 6ꯗ ꯋꯥꯁꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯁꯤꯗꯤ ꯍꯦꯟꯅ ꯁꯥꯡꯅ ꯇꯧꯕꯁꯨ ꯉꯝꯗꯦ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯥ ꯑꯃ ꯑꯅꯤꯒꯤ ꯃꯃꯥꯡꯗꯁꯨ ꯂꯥꯛꯈꯤꯕ ꯂꯩꯔꯦ ꯀꯩꯅꯣ ꯊꯕꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯗꯨꯅ ꯃꯥꯒꯤ ꯌꯥꯝ ꯁꯦꯡꯕ ꯑꯃꯅ ꯃꯥꯅꯁꯨ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩꯗꯔ ꯅꯠꯇ꯭ꯔꯒ ꯇꯣꯛꯑꯀꯥꯟꯗ ꯁꯦꯛꯃꯥꯏ ꯐꯥꯎꯕ ꯂꯥꯟꯕ ꯉꯝꯗꯕ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯃꯥꯒꯤ ꯑꯣꯟ ꯒꯃꯦꯟ ꯂꯩꯔꯤꯉꯩꯗꯨꯗ ꯑꯗꯒꯤ ꯑꯃꯨꯛ ꯃꯔꯛ ꯑꯃꯗ ꯀꯩꯅꯣꯗ ꯑꯁꯣꯝꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯑꯦꯅ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯊꯨꯒꯥꯏꯒꯗꯕ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯈꯨꯔꯛꯀꯤ ꯏꯟꯅ ꯂꯥꯏ ꯁꯥꯕ ꯈꯔ ꯌꯥꯎꯔꯕ꯭ꯔꯥ ꯀꯥꯏꯗꯅꯁꯨ ꯀꯣꯏꯁꯟ ꯀꯣ ꯑꯦꯖꯦꯟꯁꯤ ꯈꯔ ꯏꯟꯚꯣꯜꯕ ꯇꯧꯕ꯭ꯔꯥ ꯑꯦꯖꯦꯟꯁꯤ ꯈꯔ ꯏꯟꯚꯣꯜꯕ ꯇꯧꯕ꯭ꯔꯥ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯑꯣꯔ ꯔꯤꯖꯅꯦꯜ ꯂꯦꯚꯦꯜꯗ ꯑꯗꯨꯅꯆꯤꯡꯕ ꯑꯗꯨꯝ ꯍꯥꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯤꯗꯤ ꯐꯠꯇꯕ ꯂꯥꯏꯟꯗ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯤ ꯃꯔꯝꯗꯤ ꯇꯦꯁ ꯇꯧꯗ꯭ꯔꯤꯌꯦ ꯇꯧꯗ꯭ꯔꯤ ꯄꯥꯕꯨꯡ ꯄꯔꯁꯅꯦꯜ ꯀꯣꯏꯁꯟ ꯑꯃꯒ ꯈꯤꯇꯪ ꯁꯤ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯄꯥꯕꯨꯡ ꯔꯦꯀꯣꯔꯗꯁꯨ ꯑꯣꯏꯍꯧꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯄꯥꯕꯨꯡ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯌꯥꯝ ꯆꯝꯕ ꯉꯥꯛꯇꯅꯤ ꯄꯥꯕꯨꯡ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯄꯣꯂꯤꯇꯤꯀꯦꯜ ꯏꯗꯤꯑꯣꯂꯣꯖꯤ ꯑꯃ ꯌꯥꯝ ꯄꯦꯇ꯭ꯔꯣꯏꯇꯤꯛ ꯑꯣꯏꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯂꯤꯁ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯅꯦꯁꯅꯦꯂꯤꯁ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯂꯤꯡꯈꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯒꯤ ꯆꯥꯔꯥ ꯁꯦꯝꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯒꯁꯨ ꯑꯦꯁ ꯁꯦꯅꯤꯌꯔ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯃꯗꯨ ꯃꯈꯣꯡ ꯁꯣꯝꯖꯔꯛꯄ ꯌꯥꯝ ꯅꯧꯅ ꯄꯣꯂꯤꯇꯤꯀꯦꯜ ꯐꯤꯜꯗ ꯃꯃꯤ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯤꯕ ꯈꯣꯡ ꯁꯨꯡꯊꯥꯡ ꯊꯥꯡꯗ꯭ꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯈꯔ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯒ꯭ꯔꯨꯃꯤꯡ ꯇꯧꯈꯤꯕ ꯃꯣꯏꯗꯨ ꯃꯇꯝꯗꯨꯗ ꯚꯣꯠ ꯀꯥꯈꯤꯕꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯨꯔꯦꯟ ꯕꯤꯔꯦꯟꯅꯪꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯩ ꯃꯤ 3 ꯈꯛꯇꯪ ꯂꯧꯈꯠꯆꯔꯛꯀꯦ ꯄꯥꯕꯨꯡ ꯃꯇꯝ ꯁꯥꯡꯅ ꯃꯅꯤꯄꯨꯔꯒꯤ MP ꯑꯣꯏꯔꯝꯕ ꯇꯤ.ꯑꯩꯆ. ꯃꯩꯅ ꯄꯥꯕꯨꯡ ꯑꯗꯒꯤ ꯗꯦꯟ
two chief minister consecutively pabung school ni na idum hai jage ko pabung ki school du dagi Ini saya mengampunte lah. ho ado school lama hai tare ideology im dilai ni na mi ma ki contribution dilai ni but pabung na di senior oya ji de kanam ta deny to ya de pabung na doina jar pa tin jar pa naha ani pabung ni makha da mayam chen na chunga sanamin rar pa dum ani na Manipur ki leading political figure among oina chief minister among oina lak pase pabung na politically yaning da ba aduna tongana thamgra kanda sumaina conjugative ani ga lak pase da pabung emotional oibra pabung ki thamoi da kari phawge pabung Hai, mado ilayan so kumba ya bana te khara oigum su tawi. Kayino da ai ga matamam da homina rapa. Ai khoi ge punmin najar pa hai tare ko. Ni ama bo ai na nang chim so ge dam lem se mangam de. Ade nang na MP ge dam le se mangam de. Adu gi haude homina ra edna. Homina ra ga ma mana to ba tomina zi matungina hani ba pot asi lakhi bani. Aduna adugi aduda pabung ngasagi singjam ki party na mayam he haina base masigi matang sida matam da hoji manipur anu chief minister oge do mi saksi gi magi contribution loina rambagi mo kitang tambi bo Ano loina bai bo magi dukan mi ba building to de yamem la bagi ni manong no pagi do adugi kamchana makha de na ba mai dukan phi to do adugi masak tani aduga DRPP sida yamaru oi ba chen chong ba general secretary ama oi beda na tana akupata kanada kari tausi ga na ha king kang lauba aluga masasu taekwondo gi aduma kari kanu yam phangba mem oiba sanaroi oba haisam tu masamo di sengi dana yes aduma gi pot ama oiba oina thoi ada hoji mana simisa oira bu mani ko hore asaga oirani ada koina hanagi khalli ba BJP gi तौरीबे हंजिना जी जा तौबसुदी आइदि खरा हंथगद्रा हाइना खल्ली मदो माने स्पीकर ओइनेदा फोगदोखियबा याम्बा आइदि जी जा से काय हाइनते हाइदना अदुबु अदु तौनु तौ हाइबनते को जी जो हाइगेदबनी लीडर मद जी सी इंडियन ओररबनी ने याइको मकोंग पायना खोलम नतबदा जी सी respect अदु दे रेस्पेक्ट दि नमस्कार न हाइबा को खुलुमजरी न हाइबा अदु बुदि तौगदबनी हेंजिनना तौबा खोंगम थममगा चंगे गायना कोइ शांत होय करि होय ऑल पार्टी की सत्ता में तौबा चुम दबा खंगदे को अदु माइना तौबु खोलपगी बिहेवियर दुदि अदु के विक्टिम दुदि ओहेनिंगदे बा अदुना हजि तौदबा इबु माना लैरिबसिदा अनुभव नते हानेगी बीजेपी की मनुंग ओइगदबनी मी की चीफ मिनिस्टर अमु ओइरकपदुदे मागी इंडिविजुअल क्वालिटी खरे चोंथोकम थोई अदुगी थौनादो सानारोय अमु ओइरकपा ताइक्वांडो अमु ओइरकपदा मीबु माइथिबे पिननबा लंबा तौरिबदे यम फजबा मोंगदा को कोई अनफेयर मीन्स नतबा फजबा मोंगदा मीबु माइथिबे पिननबा माना माइ पाननबा तौबा मोंगदो पॉलिटिकली पंचलगा लंबी चपे हानगदबनी अदरी यूनिफाइड कमांड मिंगोंदा सेनरोइदबनी हानेगे जुदी हाइबो लोक्सिन बो लौद बोय तोरगा तौगिबनेबको अदुना यूनिफाइड कमांड सेनरोइदबनी लो एंड ऑर्डर से फजन टेकल तौगदबनी अदुदगी मागी गवर्नमेंट सिस्टमगा हौजे कुकी इशू यावगने तारे नको नागा यावरनी दिबुति चीफ मिनिस्टर अममम नागादा मा कुकीदा मा पिरे इवन यारदी मी लेतबिदे खंगदे कनो दसु मंत्री अमा पांगन दसु बिहम तो इको छिना आई अपामबनी पी दबदन इट इज अप टू देम अदु माइना तोरेगा खल मानना तोरेगा सुचानपुरदा कुकी मिनिस्टर सिंधु यावरगा नागा मिनिस्टर सिंधु यावरगा जे नागा कुकी मिनिस्टर हाइबे आद्रे मणिपुरगी yes मिनिस्टर सिंह तो यावरगा कांगलो खुदिम के मिनिस्टर सिंह यावरगा कैबिनेट फंगदबनी मोरेदा फंगदबनी कांगपोकपीदा फंगदबनी अदुना सिंह तौरगा लंबी चथोकचन हांगदबनी होरेन वासकपमक्तदा कुकी मैम यावहंगदबनी यावरबा याहनि दिताय एयरपोर्ट कना कना ani lakre हेबा अदुना MLA nungsalu lakre MLA kokte lakre अदुमा अखोना ममांगदा नेनबदा आइना हाइगिबदो भाबना सादन हाइबोरसु वासकपदा कुकी यावगनी अंकै चामा लाकनी मोगी प्रजा अदुदगी नागागी मसान लेजरा तै लोइ लेरे आइना हाइबदा अमतंगदी information amana अमतंग खो बीजेपी का अनुभव चीफ मिनिस्टर वासप खुदिंगी प्राइम मिनिस्टर नरेंद्र मोदी चली हाइबसी चामनुंग चाम चुम्मेबा बट मणिपुर दे ngasai ukina mana hangi yamana haibada hanakidi prime minister lakpi wa tade sigi atade ai khangdre
BJP Santa any chief minister state mo wasak pada BJP ko ina prime minister loin mo chatle ba Yes. aso manipur ge hore la ka de khang adu su hore ha laksan ba de oi do mandre la ka do mandre manipur ge hoi adu excuse to ya male ram ya ko la te sem banina adu ge program sem nang na da su ram ya ngarang dang da khan banina prime minister am la ku di mga tarani arrangement am sangi do ko ge india ge style su da di adu na adu khatang di taude aduga lambi chathok chachin tawba yara kaza mali yana na bidam ta khoi ma ma haibam thokpa laupum thokpa to su launi better condition amada hanagi adugi phibam da charang na ba delhi da hangal landa khoi na habi bedo kari lp school ke chhatra mayam ma head pandit makna ta ba assistant head pandit na class lo ga mali kollega na phanna ba na pangai da hairu bane ba ko hojikti adugi sindumadi loire ba kanana chimso oini oiroi habi pot ama leirabanina mage tawbam thokpa mathau si tawbada matam khara akoina yengbam changi opposition party da so santagoi cpm da so akoina cpm da so appeal tawningi mi si yeng direb ko mo no bi oiri khatang di nong ni yeng changi dana adu maina tamanga taru ngasi ki kari gumba critical loina comment ambo pidre hojik ka santana yam thazadana haidari hoi yam thazadana ekhoi left leader amana adusu manipur one of the leading left leader ni adu the personal de mo loin tinner pa okay yes adu hoi adu nai aham megel wasna pada yeng batai kai ga mutta tawdri da koina oran tumada manga nani sha hana chum pakatan lebe chum de pangchei jai bazo khajana di tum batai section na tum han ki se bako yang da yang tar de manga nagal ga de kari dak sa ga na habituna amane ba yes yes aduna karimta koi han ge BJP da chai division number 1 natra ado koina la oi du la abnina yeng ki bitari ba matam gal di chance people to eba yes adu enatan mo BJP ne taw basima ka na hai bedo adu ge ai dai du di hojik taw ba yadri ba ai akai ba tor kan taw dam ni kai bu kai le di my own son my own daughter katogar tor di mama hat ke har di nang isa na te na hai bita ba natro yes adu ki pot tu di koina taw ding da adu yang macam okay ni jana mai soraga ni jana miam gi wa si ta hal leraga khara yeng ge chummi okay bro thank you very much ai ngasai panjaring ambasi ko pabung thambi wa fam da cookie gi mla khara cookie jo mar community gi mla khara di laga leigre aduga ekoi wasakpada ekoi gi diyaw godoba aduga ekoi infal da available oidaba ekoi minister oigodoba ekoi cookie jo community gi misa amamro ida deputy chief minister oirabe hai marks over ekoi gi online da masi wasarak pa yabagi oito okay laktri aduna wasak online da wasarak pa yai hadina ngasai BJP gi spokesperson amana thambirame hambada ai ka santa do lakchage pam dong lakchani wasina pamu hojik leiriba situation sida anoba hanagi BJP gi manung da leiba charang na ba moi gi manung da leiba mot khena bani chingba aduga chief minister oining ba mayam amagi tongan tongan ba camp mayam ama lei haibagi wafam sing adagi publicly tongan tongan ma leader sing dagi mokoi masel gi marakta awai khum tongnagi ba mayam ama ekoi ure mamang da even sigi domain sida phawa ekoi party gi spokesperson oina lak aga party manung gi oba wafam mayam ama yaning da ba phongdo amagi madugi tongan ba notice na singba lakna ki ba issue mayam ka pabung ipong phongdo unagre madugi situation je hoji anuba chief minister khanba aduga laiba anuba sit mayam amagi matrix ama laisina resolve to bung amane khanbra BJP manung da laiba hanagi chayna ba yanada ba mayam si pong kamai ying hoi mi masen na mi da mi ge marakta di amaga mot khena ba yu dum laigani hojeki matamda sason tawba politics tawba natraga khoi ge wayan thawda tawba adu achumaran bichar tawba hariba pot punamak se discussion debate and dialogue talk hai chi changya ba punamak se debate ki makha pole ba sason tawba opposition na yet pa bichar tawba mihat pani hai ba amana hatabani hai ba yet na ba even kaithen kawo ba yet na raga nga si kaya pi ma chamar pudane yamali cham pi ge yamali yamante chi maram pi ge yet na ripse debate na ba aduna adugum gi pot ama waibanina party amaga mot khena ba dudi masana lerani even party manung da bawba adi imung amata da mapa masa matai manau gi marakta bawba mot khena ba leidra adugum dudi leita adu punam adu thammaga hojeki sidi
ꯑꯩꯈꯣꯏ ꯅꯍꯥꯟꯃꯈꯩ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯃꯤ ꯅꯠꯇꯕꯗꯧꯅꯕꯨ ꯍꯥꯏꯕꯤꯔꯝꯃꯤꯗꯅ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯦꯀꯣ ꯍꯥꯏꯗꯤ ꯐꯍꯟꯅꯤꯡꯕꯗꯒꯤ ꯑꯗꯨꯒꯤ ꯄꯣꯠ ꯑꯗꯨ ꯑꯃ ꯍꯥꯏꯔꯦ ꯌꯥꯗꯦ ꯑꯃ ꯍꯥꯏꯔꯦ ꯌꯥꯗꯦ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯍꯥꯏꯕꯁꯤꯁꯨ ꯑꯗꯨꯝ ꯏꯟꯗꯤ ꯏꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯁꯥꯁꯣꯟ ꯅꯪꯅ ꯃꯑꯣꯡ ꯇꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯇꯧꯕ ꯉꯝꯃꯟꯗ꯭ꯔꯕ ꯑꯣꯏꯗꯤ ꯇꯣꯏꯅ ꯃꯌꯥꯝꯅ ꯂꯥꯎꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯛꯈ꯭ꯔꯦ ꯑꯗꯩ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯅ ꯐꯩꯌꯦꯅ ꯍꯥꯏꯔꯒ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁꯤ ꯐꯠꯂꯝꯗ꯭ꯔꯦ ꯑꯗꯨ ꯐꯠꯂꯝꯗ꯭ꯔꯕꯅꯤꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁꯤꯒꯤ ꯃꯍꯨꯠꯇ ꯃꯤꯌꯥꯝꯒꯤ ꯁꯥꯁꯣꯟ ꯑꯃ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯑꯣꯛꯇꯕ ꯏꯁꯥꯅ ꯄꯥꯏꯒꯦꯔꯥ ꯄꯥꯏꯔꯣꯏꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯥꯏꯕꯗꯨꯅꯗꯤ ꯐꯩ ꯍꯥꯏꯅ ꯇꯧꯔ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯂꯥꯛꯄꯁꯤꯗ ꯃꯤꯁꯛꯁꯤ ꯈꯦꯝꯆꯥꯟ ꯇꯥꯔꯦ ꯈꯦꯝꯆꯥꯟ ꯍꯥꯏꯔꯤꯗꯣ ꯃꯤꯒ ꯃꯤꯒꯤ ꯃꯅꯨꯡꯗꯁꯨ ꯄꯥꯔꯇꯤ ꯑꯃꯠꯇꯅꯦꯗꯅ ꯈꯦꯠꯅꯅꯦꯕꯀꯣ ꯁꯤꯗꯤ ꯕꯤꯔꯦꯟꯅ ꯇꯧꯕ ꯃꯥꯒꯤ ꯑꯐꯕ ꯀꯌꯥ ꯂꯩꯅꯤ ꯐꯠꯇꯕ ꯀꯌꯥ ꯂꯩꯅꯤ ꯈꯦꯝꯆꯥꯟꯒꯤꯁꯨ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯐꯕ ꯂꯩꯅꯤ ꯐꯠꯇꯕ ꯂꯩꯅꯤ ꯇꯧꯕꯗꯗꯤ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯉꯁꯥꯏ ꯃꯥꯏꯕꯣꯟꯅꯁꯨ ꯍꯥꯏꯔꯤꯗꯣ ꯆꯤꯡ ꯇꯝ ꯃꯅꯤꯄꯨꯔꯁꯦ ꯃꯩꯇꯩꯗꯅ ꯁꯥꯕ ꯅꯠꯇꯦꯕꯀꯣ ꯃꯅꯤꯄꯨꯔꯁꯦ ꯃꯩꯇꯩ ꯈꯛꯇꯤꯒꯤ ꯅꯠꯇꯦ ꯀꯨꯀꯤ ꯈꯛꯇꯤꯒꯤ ꯅꯠꯇꯦ ꯑꯗꯨꯒ ꯅꯥꯒꯥ ꯈꯛꯀꯤ ꯅꯠꯇꯦ ꯄꯥꯡꯒꯟ ꯈꯛꯀꯤ ꯅꯠꯇꯦ ꯄꯨꯂꯞꯀꯤꯅꯦꯕ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯗꯧꯒꯤ ꯂꯨꯆꯤꯡꯕ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯀꯨꯀꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯤ ꯂꯩꯗꯤ ꯂꯩꯇꯦꯕꯀꯣ ꯑꯦꯅꯤ ꯀꯨꯀꯤ ꯍꯥꯏꯕ ꯃꯆꯥ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯗꯨ ꯅꯠꯇꯅ ꯔꯦꯗꯤꯑꯣꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ DDKꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯀꯨꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯕ ꯂꯩꯔꯣꯏ ꯄꯥꯏꯇꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯒꯤ ꯊꯥꯗꯧ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯒꯤꯗꯤ ꯒꯥꯡꯇꯦꯒꯤ ꯑꯗꯨ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯋꯥꯏꯐꯩꯒꯤ ꯍꯥꯏꯅ ꯑꯗꯨꯝꯕ ꯂꯩꯕ ꯌꯥꯏ ꯀꯨꯀꯤ ꯍꯥꯏꯕ ꯅꯣꯃꯦꯟꯀ꯭ꯂꯦꯆꯔ ꯑꯃꯗ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯕꯨꯗꯤ ꯃꯌꯥꯝꯁꯨ ꯈꯟꯅꯈ꯭ꯔꯦ ꯃꯁꯤ ꯁꯤꯖꯤꯟꯅꯗꯕꯁꯨ ꯆꯨꯝꯃꯦ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯊꯥꯗꯧꯗꯣ ꯄꯥꯏꯇꯦꯗꯣ ꯋꯥꯏꯐꯩꯗꯣ ꯃꯥꯔꯗꯣ ꯀꯥꯏꯅ ꯁꯤꯖꯤꯟꯅꯕ ꯆꯞ ꯃꯥꯟꯅꯅ ꯁꯣꯝꯗꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯅꯥꯒꯥ ꯍꯥꯏꯕꯁꯤꯁꯨ ꯖꯦꯂꯔꯨꯡꯒꯨꯝꯕ ꯀꯕꯨꯏꯒꯨꯝꯕꯗꯗꯤ ꯅꯥꯒꯥꯕꯨ ꯍꯥꯞꯆꯗ꯭ꯔꯦ ꯑꯗꯨ ꯁꯕꯖꯦꯛꯇꯨ ꯀꯔꯦꯛꯁꯟ ꯀꯣ ꯑꯩꯈꯣꯏ ꯖꯦꯂꯔꯨꯡꯒꯤ ꯑꯄꯨꯟꯕ ꯍꯥꯏꯅ ꯂꯩꯖꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯇꯩ ꯑꯇꯩꯅ ꯑꯩꯈꯣꯏ ꯅꯥꯒꯥ ꯍꯥꯏꯗꯅ NSN IMꯅꯕꯨꯗꯤ ꯅꯥꯒꯥ ꯍꯥꯏꯅ ꯀꯣꯟꯁꯤꯟꯕ ꯅꯥꯒꯥ ꯍꯥꯏꯅ ꯀꯣꯟꯁꯤꯟꯕꯁꯨ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯕꯒꯤ ꯄꯣꯠ ꯑꯃ ꯃꯌꯥꯝ ꯂꯩꯗꯣꯏꯅꯦꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯅꯤꯄꯨꯔꯤ we the people of Manipuri ꯏꯟꯗꯤꯌꯥꯒꯤ ꯍꯥꯏꯔꯒꯅ ꯏꯟꯗꯤꯌꯟ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕ ꯇꯥꯡꯈꯨꯜ ꯃꯅꯤꯄꯨꯔꯤ ꯀꯕꯨꯏ ꯃꯅꯤꯄꯨꯔꯤ ꯖꯦꯂꯔꯨꯡ ꯃꯅꯤꯄꯨꯔꯤ ꯄꯥꯏꯇꯦ ꯃꯅꯤꯄꯨꯔꯤ ꯊꯥꯗꯧ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯅ ꯄꯨꯝꯅꯃꯛ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯃꯩꯇꯩ ꯂꯣꯟ ꯍꯥꯏꯕ ꯃꯇꯝ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯍꯥꯏꯕꯅ ꯆꯨꯝꯗ꯭ꯔꯣ ꯑꯗꯨꯗꯒꯤ ꯃꯩꯇꯩ ꯃꯌꯦꯛ ꯑꯩ ꯑꯣꯖꯥ ꯁꯥꯡꯅꯕ ꯅꯣꯡꯃ ꯍꯥꯏꯔꯝꯃꯤꯅ ꯃꯃꯥꯡꯉꯩꯗ ꯆꯍꯤ 30ꯒꯤ ꯃꯃꯥꯡꯗ ꯏꯕꯨꯡ ꯑꯃꯅꯤ ꯅꯪꯅ ꯃꯩꯇꯩ ꯂꯣꯟ ꯍꯥꯏꯔꯗꯤ ꯆꯤꯡꯗꯗꯤ ꯌꯥꯅꯤꯡꯉꯣꯏ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯍꯥꯏꯔꯗꯤ ꯌꯥꯅꯤꯡꯒꯅꯤ ꯍꯥꯏꯕ ꯂꯩꯔꯦꯕꯀꯣ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯍꯃꯟ ꯃꯔꯛꯇꯁꯨ ꯑꯉꯥꯡ ꯑꯃꯅꯕꯨ ꯅꯣꯡꯃ ꯍꯥꯏꯌꯦꯕ ꯀꯀꯥ ꯃꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯇꯤ ꯃꯅꯤꯄꯨꯔꯤ ꯃꯌꯦꯛ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯍꯥꯏꯕꯅ ꯆꯨꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏ ꯑꯗꯨꯗꯤ ꯃꯤꯇꯩ ꯆꯠꯄ ꯀꯥꯡꯕꯨ ꯈꯔꯅ ꯌꯥꯅꯤꯡꯉꯣꯏꯅ ꯍꯥꯏꯔꯨꯕꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯕ꯭ꯔꯥꯍꯃꯟꯒꯤ ꯑꯣꯏꯕ ꯑꯃ ꯀꯥꯏꯅ ꯑꯉꯥꯡ ꯃꯆꯥꯅ ꯃꯥ ꯍꯥꯏꯖꯕ ꯌꯣꯟꯅꯤꯀꯣ ꯑꯗꯨ ꯆꯠꯂꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯗꯨꯒꯨꯝꯕ ꯂꯩꯇꯕ ꯄꯣꯠ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯈꯔ ꯀꯥꯎꯊꯣꯛꯄ ꯐꯔꯦ ꯑꯩꯈꯣꯏ ꯅꯣꯃꯦꯟꯀ꯭ꯂꯦꯆꯔꯁꯦ ꯀꯨꯀꯤꯅ ꯑꯗꯨ ꯑꯣꯏꯅ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯊꯥꯗꯧꯅ ꯑꯗꯨ ꯍꯥꯏꯔꯦ ꯄꯥꯏꯇꯦꯅ ꯍꯥꯏꯔꯦ ꯑꯗ ꯋꯥꯏꯐꯩꯅ ꯑꯗꯨ ꯍꯥꯏꯔꯦ ꯍꯥꯏꯕꯗꯨꯅꯕꯨ ꯍꯦꯟꯅ ꯐꯩꯌꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕꯁꯤꯗ ꯆꯤꯡꯇꯝ ꯑꯅꯤꯁꯦ ꯃꯤꯗ ꯈꯦꯠꯅꯕ ꯃꯅꯨꯡꯗ BJPꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯁ꯭ꯇꯥꯏꯜ ꯑꯣꯐ ꯐꯪꯁꯟꯅꯤꯡ ꯑꯃ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯑꯃ ꯂꯩꯖꯔꯅꯤꯀꯣ ꯃꯣꯏꯒꯤ ꯆꯠꯅ ꯄꯊꯥꯞ ꯖꯤ ꯅꯣꯡ ꯍꯥꯏꯕ ꯈꯣꯠꯄ ꯑꯗꯨ ꯂꯩꯖꯔꯁꯅꯨ ꯑꯗꯒꯤ ꯍꯤꯟꯗꯤꯅꯥꯏꯖꯦꯁꯟ ꯇꯧꯕ ꯄꯨꯝꯅꯃꯛ ꯍꯤꯟꯗꯤꯗ ꯃꯃꯤꯡ ꯊꯣꯟꯕ ꯈꯣꯠꯄ ꯑꯩꯃꯛꯇꯤ ꯃꯗꯨ ꯌꯥꯅꯤꯡꯗꯕꯅꯤ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯇꯧꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤꯁꯨ ꯃꯅꯤꯄꯨꯔꯁꯦ ꯃꯅꯤꯄꯨꯔꯤꯅ ꯁꯥꯁꯣꯟ ꯇꯧꯍꯟꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯁ꯭ꯀꯤꯝ 140 ꯂꯩꯕꯁꯤ ꯃꯅꯤꯄꯨꯔꯤꯗ ꯑꯝꯇ ꯍꯟꯗꯣꯛꯍꯟꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯑꯗꯨ ꯌꯦꯡꯉꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯃꯤꯁꯛꯇ ꯂꯥꯛꯇꯥꯔꯦ ꯈꯦꯝꯆꯥꯟꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯣꯏ ꯃꯥꯒꯤ ꯐꯠꯂꯛꯇꯕ ꯀꯔꯤ ꯇꯧꯕꯗꯤ ꯃꯇꯝꯗꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯀꯤꯗꯤ ꯌꯦꯡꯕ ꯇꯥꯔꯦꯕ ꯍꯧꯖꯤꯛꯀꯤꯗꯤ ꯌꯦꯡꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯍꯥꯞꯄ ꯇꯥꯔꯦ ꯂꯝꯕꯤꯁꯦ ꯆꯠꯂꯅꯕ ꯅꯪ ꯑꯔꯩꯕ ꯎꯄꯥꯏ ꯁꯤꯖꯤꯟꯅꯗꯅ ꯅꯪ ꯁꯦꯟꯇꯔꯗ ꯍꯥꯏꯅꯒꯦꯔꯥ ꯈꯣꯠꯅꯒꯦꯔꯥ ꯇꯧꯒꯗꯕꯅꯤ ꯑꯗꯨꯗꯒꯤ IDPꯁꯤꯡꯁꯦ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯅꯅꯕ ꯍꯥꯟꯅꯒꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯧꯖꯤꯛꯀꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯥꯔꯆꯇ ꯍꯟꯖꯤꯜꯍꯟꯅꯤ ꯍꯥꯏꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯗꯤ ꯑꯣꯏꯊꯣꯛꯑꯣꯏ ꯃꯥꯔꯆ ꯑꯁꯤ 27ꯒꯤ ꯃꯥꯔꯆ ꯑꯩꯅ ꯍꯪꯕꯅꯦꯕ 27 ꯅꯠꯇꯦ ꯍꯟꯗꯛꯀꯤ ꯃꯥꯔꯆ ꯍꯥꯏꯌꯦ ꯊꯥ 2 ꯐꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯍꯧꯔꯦ ꯑꯗꯨꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯣꯏꯊꯣꯛꯑꯣꯏ ꯍꯥꯏꯕꯗꯤ ꯃꯤ 8,900
ꯑꯁꯤꯒꯤ ꯂꯩꯐꯝꯁꯤ ꯌꯨꯝ 2,200 ꯑꯣꯏꯔꯝꯒꯅꯤꯀꯣ ꯆꯞ ꯆꯥꯕꯩ ꯃꯁꯤꯡ ꯈꯪꯗ꯭ꯔꯦ ꯌꯨꯝ ꯑꯁꯤ ꯀꯅꯥꯅ ꯀꯥꯏ ꯐꯥꯎꯕ ꯁꯥꯒꯗꯕꯅꯣ ꯍꯥꯏꯕ ꯄꯥꯇꯥ ꯑꯋꯥꯡ ꯏꯊꯪ ꯊꯪꯕꯁꯤꯅ ꯀꯅꯥꯒꯤ ꯌꯨꯝ ꯐꯨꯠ ꯀꯌꯥ ꯄꯥꯛꯄ ꯁꯥꯡꯕ ꯃꯊꯪꯗꯅ ꯀꯅꯥꯒꯤ ꯁꯤ ꯑꯣꯟꯗ꯭ꯔꯤꯑꯕ ꯅꯝꯕꯔ 1 ꯁꯤ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯟꯗ꯭ꯔꯤꯕꯁꯤꯅꯤꯗ ꯀꯃꯥꯏꯅ ꯁꯥꯗꯣꯔꯤꯕ ꯁꯥꯅꯅꯕꯒꯤ ꯆꯦꯛ ꯅꯨꯡ ꯂꯩꯉꯣꯏ ꯑꯝꯇ ꯄꯤꯗ꯭ꯔꯤ ꯑꯗꯨꯗꯅ ꯌꯥꯔꯣꯏ ꯁꯦꯀꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟ ꯂꯩꯔꯕ꯭ꯔꯥ ꯌꯥꯍꯜꯂꯕ꯭ꯔꯥ ꯃꯌꯥꯝꯁꯦ ꯂꯝꯃꯦꯟ ꯊꯣꯏꯍꯟꯕ ꯀꯨꯀꯤ ꯂꯝꯃꯦꯟ ꯊꯣꯏꯍꯟꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯅ ꯐꯥꯔꯕ꯭ꯔꯥ ꯑꯗꯒꯤ ꯐꯥꯕ ꯅꯠꯇꯕ ꯃꯤꯆꯝ ꯑꯣꯏꯔꯒꯗꯤ ꯚꯥꯞ ꯇꯥꯍꯜꯂꯕ꯭ꯔꯥ ꯋꯥꯔꯤ ꯁꯥꯟꯅꯔꯕ꯭ꯔꯥ ꯁꯅꯥꯞ ꯁꯤꯇꯤꯖꯦꯟ ꯃꯌꯥꯝ ꯀꯧꯔꯕ꯭ꯔꯥ ꯃꯩꯇꯩꯗꯒꯤ ꯀꯧꯔꯕ꯭ꯔꯥ ꯅꯥꯒꯥꯗꯒꯤ ꯀꯧꯔꯕ꯭ꯔꯥ ꯀꯨꯀꯤꯗꯒꯤ ꯀꯧꯔꯕ꯭ꯔꯥ ꯑꯃꯠꯇ ꯇꯧꯗ꯭ꯔꯤ ꯑꯗꯨꯅ ꯃꯗꯨ ꯑꯣꯏꯊꯣꯛꯑꯦꯕ ꯃꯗꯨꯅ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯁꯔꯀꯥꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯦꯟꯠ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯁꯤ 5-10ꯅꯤ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯏꯗꯣ ꯍꯧꯖꯤꯛꯀꯤ ꯁꯔꯀꯥꯔꯁꯤꯗ ꯗꯣꯁ ꯇꯧꯅꯤꯡꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯒꯔꯦ ꯍꯧꯖꯤꯛꯇꯤ ꯅꯣꯏꯒꯤ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯗꯣ ꯂꯥꯛꯑꯦ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟ ꯂꯥꯛꯑꯕꯅꯤꯅ ꯃꯣꯏꯅ ꯑꯗꯨꯝ ꯇꯧꯖꯔꯅꯤ ꯍꯥꯏꯕꯁꯤꯗ ꯂꯩꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯐꯠꯇ꯭ꯔꯀꯥꯟꯗꯅ ꯂꯥꯎꯕꯅꯤ ꯑꯩꯈꯣꯏꯗꯤ ꯐꯔꯕꯗꯤ ꯑꯗꯨꯝ ꯊꯥꯒꯠꯀꯅꯤ ꯑꯩ ꯏꯆꯥ ꯑꯣꯏꯔꯣ ꯃꯤꯆꯥ ꯑꯣꯏꯔꯣ ꯐꯔꯗꯤ ꯐꯔꯦ ꯐꯠꯇ꯭ꯔꯗꯤ ꯑꯩ ꯏꯆꯥ ꯑꯣꯏꯔꯁꯨ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤꯗꯨꯗ ꯌꯦꯡꯕ ꯇꯥꯏ ꯃꯥꯁꯦ ꯁꯥꯟꯅꯔꯣꯏ ꯑꯣꯏꯅ ꯇꯧꯔꯛꯄꯅꯤꯅ ꯁꯥꯟꯅꯕꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯑꯗꯨꯒ ꯊꯧꯅꯥ ꯂꯩꯕ ꯇꯥꯏꯀꯨꯟꯗꯣ ꯋꯥꯂꯥ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯇꯥꯏꯀꯨꯟꯗꯣꯒꯤ ꯃꯔꯝ ꯈꯪꯗꯦ ꯑꯗꯨ ꯑꯃꯨꯛ ꯑꯣꯏꯔꯛꯄꯅꯤꯅ ꯃꯗꯨꯒꯤ ꯊꯧꯅꯥ ꯐꯕ ꯄꯣꯠ ꯑꯗꯨ ꯃꯥꯅ ꯄꯣꯂꯤꯇꯤꯛꯁꯇ ꯑꯣꯟꯊꯣꯛꯀꯗꯕꯅꯦꯕ ꯁ꯭ꯄꯤꯔꯤꯠꯇꯣ ꯇ꯭ꯔꯥꯟꯁꯐꯔ ꯏꯟꯇꯨ ꯄꯣꯂꯤꯇꯤꯛꯁ ꯄꯣꯂꯤꯇꯤꯛꯁꯇ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯄꯨꯊꯣꯛꯑꯒ ꯍꯣꯠꯅꯒꯗꯕꯅꯤ ꯂꯤꯁ 2ꯗ ꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯤꯚ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯐ ꯁ꯭ꯇꯦꯠ ꯄꯣꯂꯤꯁꯤꯒꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯑꯦꯗꯚꯥꯏꯖꯔꯤ ꯅꯣꯠ ꯑꯣꯏꯅ ꯏꯟ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯇꯧꯔꯒ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯂꯤꯁ 2ꯗ ꯁ꯭ꯇꯦꯠ ꯂꯤꯁ ꯍꯥꯏꯕꯁꯤꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯁ꯭ꯇꯦꯠ ꯃꯁꯥꯒꯤ ꯁꯣꯚꯔꯦꯟꯇꯤ ꯂꯩꯖꯩ ꯃꯥꯒꯤ ꯂꯤꯁ 2ꯒꯤ ꯃꯅꯨꯡꯗꯀꯣ ꯃꯥꯒꯤ ꯖꯨꯔꯤꯗꯤꯛꯁꯟ ꯃꯅꯨꯡꯗ ꯁ꯭ꯇꯦꯠꯅ ꯇꯧꯕ ꯉꯝꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯤ ꯇꯧꯅꯅꯕ ꯄꯣꯠ ꯂꯩ ꯍꯥꯏꯕꯅꯦꯕ ओके पबुंग अरुई बोइना हाइबा तारे मखा ताबा पैनलिस्ट आइके मरी मंगा मसु योक्सलगा होजिक्से लेरे अदो पबुंग की हानगी कलेक्ट मैम मसु योबिरी अदुगा पबुंग अरुई बोइना एज ए पर्सनल कंपेनियन अम ओइना हाइबा तारे याम नक्न तिनबा मिसक अम ओइना लोइना अदुगा एज ए मेंटर सीनियर मेंटर अम ओइना होरकपा मिसक अम ओइना पबुंग लेनरिबा आइके पर्सनल रिलेशन दुदा आइकोगी अदुगुम मिसक अमखना मणिपुर चीफ मिनिस्टर लीडिंग पॉलिटिकल फिगर मोइन थोलको मतमदा मंगोन पाबुंगा पर्सनली हाइनिंग बाय तारे मियाम गिदो मणिपुर गिदो हाइनिंग वाही मते अम खक्तंग पर्सनली पाबु हाइबि थौना फबा पॉलिटिकल लीडर मैम इंडिया की लुचिंग मैम से मसीबु उ तौबा दि कर हाय तारे नुपि नुपा दि कोइ बाय तारे असी सेंट्रल लीडरशिप से मान ngang ताहनबा ताहनबगी मसाकतो माना खंगदबदुना अखंगमदगी एडवाइस लौबा नियम चुमना तौबा लॉफुली कॉन्स्टिट्यूशन द पीरिबा लोना रूल ऑफ लॉ ना लेपाक लेंगा कदबनीदना रूल ऑफ लॉ दो ngakna chatpa tai madugi damakta mana lo punam ma khangdabe ade haibnate magi advisor advocate general adugi legal advisor adugi law department jamana medical ge daso jamana veterinary ne all department punam sa chief minister ge advisor si wa loyaba haibe mayam digi maram chana advice toraga chap chaba nupa thokpa sason do मधु तौ हाइदना अखोइना हाइनिंगी मधु तौना होनबदा अखोइना प्रजा मोइना सेनार सिटीजन मोइना लॉयर मोइना अखोइना पांगबा याबा मतेंग दो पांगनी अदुमाइन तौदना चाहि मतम चु चाहि म खक्तनीदना चाहि म हाइजु था 35 लेरगदि इलेक्शन के कोर्ट ऑफ कंडक्ट आइना लानी था 35 दंग तौबसिदा तरंग ब सासन अमा मा हेलोक थोकपसु यारोइदनो को अदुगा सेंटर द मा चैलेंज तौ हाइबसु नते व्यवहार हम तौरगा लोइनो तौहन थोकपुदुदि आइदि मसि तौदि नोंगाइरो हाइबा पोर्टसिमा तौ हाइदना आइदा हाइनिंग सिमा ओके बम थैंक यू वेरी मच मणिपुर संनाइबा सीनियर एडवोकेट अदुगा मणिपुर स्टेट ह्यूमन राइट्स कमीशन की हानगी चेयरपर्सन एक्टिंग चेयरपर्सन आई बाबू थागचरी काय खुनु उचरी याम पर्सनल ओइबा अदुगा देन इखोगी याम सोशल ओइबा मियंग मयाम अमदा लेरिबा लेबाक्सकी सोशल पॉलिटिकल इश्यूज सिंग मियंग दगी अतोंगा तोंगा लखो मयाम थंबिखिबगी दम आई बाबू थागचरी लोइना मणिपुर संनाइबा सीनियर सिटीजन अदुगा इखोगी लेंगा की इखोगी हाइबा पॉलिटिकल पार्टी से की इखोगी प्रेसिडेंट ओइबिरिबा अदुगा इखोगी हानगी आर्मी बैटेलियन कर्नल पाबुंग हरुमबसु ताराम नुक्सरी काय खुनु बुचरे DRPP के एक्जेक्ट आई खंगजे मदु लोइ लाचगदोइनी आई मथंग जे